Mr. Speaker, sir, ngasigi motion asida yauriba pre-measure political status pre-measure political status haibasing ngasi treasury base ke honorable members singna toina panbirami sir thamjaning wafam di pre-measure political status asi sanaba yaba lambi ama faw leitabana maram warkan ngasigi members singna pre-measure political status sanaba lambi ama faw tapiram dre sir masimag yamla lagti bo wafam sir. Mr. Speaker, sir, karigumba ngasigi motion asi house tagi pass tawigi haiba targati pre-measure political status sanaba yaba lambi adu house se thambiram kadawni karigumba lambi adu thambida targati ngasugno motion asi house tagi pass tawu sungya yaru sir. Mr. Speaker, sir, ngasigi house the khana nainagari hana pukhalagli motions Manipur na pre-measure political status sa hanjanba ngamlaba matamdata Manipur India Conflict ki wakheinaba ngamgani hariba motion asima yamna irrational oiba motion amaka goibana aina thawai haksang yawno post tawjari sir amadi motion asi lale haina usana gidamukta interpretation singa sigi sabas da masa khaina thamdagi sir ahanbada pre-measure political status haibase instrument of assessment haibadi defense communication amadi external affairs na ngasigi domain of India na parga lemoriba power singa sin state na utilize tawba asugumlaba power state political status amani sir asugumlaba political status as instrument of assessment na yumpham oiribani sir thamjaningi wafam di Indian Independence Act 1947 gi section 7 gi 1b the makes in the parliament before the crisis of the dominant of India haibadi 15 August 1947 gi mamang da leiba treaty natraga agreement ama fawda sanaba yaro madu invalid oi haina makes in the thamgrabani sir laksani wafam di instrument of assessment as 11 August 1947 the inabana maram warkane invalid oi masi sanaba yade sir sanaba yadaba invalid oi ba agreement asida yumpham oyo political status ki motion asi pass togani haina khalagli banga sigi treasury base ke honorable members singi wakhalon asidi sana guhada masagi mami uraga song thabuga pangkak waigani maram aduranga sigi motion is lalisa. Mr. Speaker, sir, ani subada ngasigi pre-measure political status asi phangle haina su khalasisa karigumba pre-measure political status asi phangba targa su akhoi gi khutta lairoi daru asi defense external affairs amadi communication asi dominant of India gi makhad laigadauri bisar karigumba Manipur na pamdaba external Manipur na pamlebe external affairs na traga communication na traga akhoi gi defense asi India na tarokta ba targa di makhata na conflict asi adumak laiba se masana tar wafam amni maram aduna ngasigi motion asi da yauriba wakheinaba ngamgani hapse tasengna lale house gi withdraw to kom to isar ahum subada pre-measure political status haibase Manipur da khundaminariba puru khurimang accept tongnaraba waham accept tongnaraba wafam amara haibase question to mathau tai sir. Mr. Speaker, sir, Manipur da khundariba singmi singna pre-measure political status ki manglan mangde makhoina naga singi solution thi aduga maitai pangal singna jo asung lawa khala si lekte masi da sunna tana tapak sida leiriba union singna traga CSO singi marakta fawda pre-measure political status asi yanadribani sir asumna common interest fawda semkotriba common interest fawda leitriba motion ama house tagi pass to bigene haiba targa di sir 2015 da singmi singda cultural tawramdabana maram warkan matam adur ILPS pass tawbada Surchanpur da miyoi nipa sibagum ngasi 2019 gi September ki tarik 10 phanda motion se pass tawba targa di misi mina thokpa yabana maram warkan ngasi motion se house tagi pass tawba sungya yaro sir. Mr. Speaker, sir, Mari Subada, India na Manipur as 1949 na namlo loso laba matung da Manipur as isuta na aduga conflict na tanbalam na mamakag oi kaya saying as treasury base ke honorable members sing may iglaan na thambira sir. Mr. Speaker, sir, Manipur say Parsi state oina union territory na namsin no na thambira ga sumna gi 1972 kakta state ot pibi rim sir. Masi da sunna tra asfa thamjanu da lamdam as oppress tawgan thambia na may sing na thambira sir. Laksaning wafam de pre-measure political status tanga dawi basi India gi India da gi tanga dawi maram oirakanda pre-measure political status tan ba madi sir oppressed people sing oppressor de ayaba ma lawjabani sir madudi yamna live thibu wafam kaktani sir. Mr. Speaker, sir, masidi usti sing na makoi gi possible kanjana gi damta mathai kanjana gi damta sarik sibiru se haina warep na baga pangkhak ogani maram adura ngasigi motion se langani house ti pass taw sung ya yaru sir. Mr. Speaker, sir, India hari balamdam asi Priestly state songa go humpuni to hen bana nampu sapo da punja laga saraki ba lamdam ma kaktani sir asugum laba India gi state ase sapu kalaba amudi ma pangkal asuki matikali sir. India state na yadaba posak ama khakta thong ama khakti state manung de exist tawhandaba ngami sir masima ke sawraba khutam haibo hantak tan inau nauna 2019 da international issues oriba amadi premisat ki wathok pakto laiba Jammu Kashmir gi article number 370 ase India gi leimai ase gita sengna scrap out tawgrabani sir asugum laba India gi in dominant of India gi yamna kingai oiraba sapu kalaba principle haibadi one constitution one nation gi sapu ase laina ngasi na hongna ngasi gi house ase da pre-measure political status ki tongan constitution ama talak haibasi tasengna Indian gi intention ase khangdre sapu kalaba prithvi de respect tawnariba super power tanaraglewe India gi intention ase khangdre matam gi suna sana i pau sing ningthin update tawdre haina masana taktok chabani maram aduna ngasi gi motion ase langani sir.
Mr. Speaker, sir, loisalakula thamnijaning wafam di hauji aikoina tawbu yabase aina mathakta thamjakribu wafam singasana pre-major political status ase tasengna phangbada oitholoi dabana maram oirakan aikoina tawbu yabase democracy chatpa lamdam amada isana yaba haibase tasengna lamdam ase resident party ki saurbi hunam ka sagatma matok tai sir resident party sagalakana resident aspiration porak lammatung lamdam asige chakhotba mai kai resatpana aikoi gi khwadi sapgada lambi ama oibana ngasigi motion ase lale asugum lalaga da motion ase house gi withdraw tawbina speaker sir gi kutang na prime mover gi pungning sinjai. Thank you.